ꯑꯩꯁꯦ ꯇꯣꯜꯍꯟ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯟꯕ꯭ꯔꯕ ꯆꯤꯔꯥꯏꯁꯨ ꯃꯥꯟꯅꯔꯛꯀꯗꯧꯔꯕꯅꯦ ꯑꯩ ꯁꯝ ꯂꯣꯏ ꯀꯦꯜꯂꯦꯕ ꯇꯥꯡꯍꯜꯂꯁꯤꯔ ꯑꯗꯨꯗꯤ ꯍꯔꯥꯎꯖꯩꯅꯦ ꯑꯩꯗꯤ ꯂꯦꯖꯦꯟꯗꯤ ꯀꯩꯅꯣ ꯃꯤꯑꯦ ꯑꯇꯩ ꯃꯥꯟ ꯉꯝꯗ꯭ꯔꯁꯨꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯈꯣꯏꯗ ꯂꯩꯕ ꯑꯗꯨ ꯃꯥꯁꯦ ꯉꯁꯤ ꯂꯥꯛꯑꯦ ꯑꯩ ꯁꯨꯇꯤꯡ ꯆꯠꯇꯕꯒ ꯑꯗꯨꯒꯤ ꯄꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯁ ꯍꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯒꯦꯄꯦꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯥꯅꯤꯡ ꯏꯁꯩꯁꯨ ꯑꯗꯨꯝ ꯑꯃ ꯁꯛꯄꯤꯌꯣ ꯀꯩꯅꯣꯗꯤ ꯑꯃ ꯍꯥꯏꯍꯟꯅꯤꯡꯉꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯖꯒꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯉꯣꯟꯗ ꯁꯛꯄꯗ ꯑꯩꯅ ꯌꯥꯝ ꯂꯨꯏꯕ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯁꯛꯑꯒꯦ ꯌꯥꯗ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯄꯥꯝꯕ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡ ꯑꯃ ꯁꯛꯑꯣꯅꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯅ ꯄꯥꯝꯕ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯛꯑꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤ ꯆꯤꯡꯕꯒꯤꯀꯣ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯁꯛꯑꯒꯦ ꯌꯥꯏ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯐꯣꯡꯉꯨ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯐꯣꯡꯉꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯅꯨ ꯌꯥꯝꯅ ꯂꯨꯕ ꯄꯥꯎꯈꯨꯝꯅꯤ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯒꯦ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯊꯤ ꯍꯩꯌꯥꯕ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯣꯏꯇꯥꯔꯁꯨ ꯍꯟꯗꯛ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯤꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯏꯁꯩꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯛꯄꯗꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤ ꯏꯁꯩꯁꯦ ꯁꯛꯑꯣ ꯇꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯛꯈꯤꯗꯨꯅꯦ ꯆꯨꯝꯃꯦ ꯑꯗꯨ ꯑꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯆꯨꯝꯃꯦ ꯅꯍꯥꯟꯃꯨꯛ ꯂꯥꯏꯚ ꯊꯥꯕ ꯑꯗꯨꯏ ꯂꯥꯏꯚꯇꯣ ꯑꯩ ꯌꯦꯡꯉꯦꯕ ꯑꯗꯨ ꯑꯩ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅ ꯏꯁꯩꯗꯨꯗꯗꯤꯀꯃꯥꯏꯅ ꯍꯥꯏꯖꯜꯂꯨꯅꯤ ꯑꯩ ꯁꯣꯏꯔꯤꯁꯦ ꯌꯦꯡꯉꯨ ꯅꯔꯚꯁ ꯆꯠꯂꯤꯅꯦꯕ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯇꯥꯛꯈ꯭ꯔꯦꯕ ꯅꯪ ꯁꯛꯄꯗꯨꯗ ꯑꯗꯨꯒꯅꯦ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯃꯌꯥꯝꯁꯦ ꯈꯪꯅꯤꯡꯉꯝꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯀꯨꯝꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯗꯅ ꯑꯗꯨꯝ ꯁꯤꯟꯗꯣꯏꯅꯦꯕ ꯁꯤꯟ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯏꯁꯥꯅ ꯑꯦꯔꯦꯟꯖ ꯇꯧꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯒꯨꯝꯕꯅ ꯂꯩꯗꯣꯏꯔꯥ ꯁꯤꯁꯦ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯐꯤल्म ꯑꯃ ꯅꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯐꯤल्म ꯑꯦꯜꯕꯝꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯃꯦꯀꯞ ꯄꯥꯏꯕ ꯀꯣꯁꯇ꯭ꯌꯨꯝ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯅ ꯂꯣꯏ ꯂꯩꯌꯦꯕ ꯍꯣꯏ ꯆꯨꯝꯃꯤ ꯀꯣꯁꯇ꯭ꯌꯨꯝ ꯒꯂꯤꯐꯥ ꯀꯩ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯥꯏꯠꯇꯒꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯅꯦꯛꯑꯦ ꯃꯣꯏꯒꯤ ꯗꯤꯖꯥꯏꯅꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯀꯣꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯅꯔꯁꯤꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯋꯦꯕ ꯆꯨꯝꯃꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗ ꯈꯪꯅꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯄꯦꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯁꯝ ꯁꯥꯡꯕ ꯄꯥꯝꯕ꯭ꯔꯥ ꯁꯝ ꯇꯦꯟꯕ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯅꯨꯄꯥ ꯁꯝ ꯁꯥꯡꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯑꯇꯦꯟꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯁꯝ ꯇꯦꯟꯅ ꯀꯛꯄ ꯀꯣꯏ ꯈꯥꯛꯇꯕ ꯅꯨꯄꯥ ꯀꯣꯏ ꯈꯥꯛꯇꯕ ꯍꯣꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯅꯨꯄꯥꯁꯦ ꯑꯩ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯏꯆꯟ ꯒꯦꯄꯦꯗ ꯀꯩꯅꯣ ꯀ꯭ꯔꯁ ꯆꯥꯕꯁꯤꯡꯗꯣ ꯁꯝ ꯁꯥꯡꯉꯗꯤ ꯀꯛꯊꯠꯂꯣ ꯑꯗꯒꯤ ꯀꯣꯏ ꯁꯥꯡꯕꯁꯤꯡꯗꯨꯁꯨ ꯀꯛꯊꯠꯂꯣ ꯃꯁꯥ ꯑꯄꯥꯝꯕꯅꯦ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯕꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯄꯤ ꯒꯦꯄꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯍꯧꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯍꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗꯒ ꯑꯗꯨꯝ ꯄ꯭ꯔꯄꯣꯁ ꯇꯧꯋꯤꯗꯅꯀꯣ ꯄ꯭ꯔꯄꯣꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯀꯔꯝꯕ ꯑꯦꯇꯤꯇ꯭ꯌꯨꯠ ꯎꯠꯂꯒꯗꯤ ꯅꯨꯄꯤꯁꯤꯅ ꯄꯥꯝꯃꯛꯀꯅꯤ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯏꯁꯟꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯦꯄꯦꯗ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯇꯧꯔꯕꯅꯦꯕ ꯑꯗ ꯇꯧꯔꯤꯕ ꯄ꯭ꯔꯄꯣꯁꯁꯦ ꯅꯪꯅ ꯌꯥꯅꯤꯡꯅꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯀꯤꯌꯔ ꯂꯧꯍꯟꯅꯤꯡꯕ꯭ꯔꯥ ꯔꯦꯁꯄꯦꯛ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯑꯗꯒꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯖꯁ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯟꯂꯤ ꯀꯃꯥꯏꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯗꯤ ꯑꯩꯅ ꯄꯥꯝꯅꯕꯒꯤ ꯋꯦꯁꯇꯨꯅꯦꯕ ꯍꯥꯏꯔꯤꯁꯦꯀꯣ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯗꯤ ꯄꯥꯝꯒꯅꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯗꯕ ꯑꯃꯇꯪꯗ ꯂꯦꯞꯄ ꯑꯃꯇꯪꯗ ꯂꯣꯌꯦꯜ ꯑꯣꯏꯕ ꯌꯥꯝ ꯇꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯠꯇꯕ ꯅꯨꯡꯁꯤꯕ ꯎꯠꯇꯕ ꯑꯗꯨꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯆꯠꯑꯦꯕ ꯊꯝꯖꯟꯕꯗꯣ ꯌꯥꯝꯅ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯦꯟꯅ ꯆꯥꯛꯑꯦ ꯌꯥꯝ ꯇꯣꯏꯅ ꯎꯠꯊꯣꯛꯇꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯆꯒꯠ ꯇꯧꯗꯕ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ
ama khangore ado yam maru oiba question ama inside ka oi khanba ma lei huji hangage hugi huji Gepelina kumakba album moiro album dana kyam kui yam khre aduga film dana kyam yam khre chawrakna film se release tawbaga tawdribaga dagi number hawrapaga pulap punjana guys 20 above the shugre ya me gai no dudi release tawkibada date film 7 of the shugre haidi short term haba nang do kui driba myam na khangje chumi ko haidi nana swaina Gepelina film kuma missing se yam meba haidi thaja deba haidi short ne yam ten ba si journey sida samain tawmi se number hawrapa de number hawdriba khara sulai my do album dadi dum khara yame like 30 of the shugre album se okay yam ngai duga lu hai sidi kano toge Gepelina se hujik sumaina wari saba adagi aina saba yam chammi ko lu chamme adagi mingon da dum chamam dong male sum ai reserve oi deba mingon da ai chande ngasi ai yeng bi ba viewer myam su kanam ta haijeram ge mi se sumaina humble oi haidi chan oi se 100% ai kano dagi di yam thina pele haidi aina pau phawna na wa na so adagi yam chammi wai sab yam ngai siga haige duga Gepelina hujik se yum da di kamai le hujik kan da kamai le ge ha kamai le ge tapam dong male tappe yum da sun sign le haidi ke haidi dum la ga khola ga dum le film da haidi serious oi sa sa kwa ne asem wa de isa ga na ga ne dum la ga khola dum lai ni yum da sum lai family ga dum chilina wa la ga ado sum akoina khangning bada amaga last oina hangjage aina ne khogi Gepelina gi big fan ama lai den khala sebo ko yam lai ne ba adu mayam lai ba sida ke haini ikhang khangau dana ne nangwan I love you da palang hai de ba ko hari no nang san sa I love Gepelina gi big fan mayam lai ne ba ko hadi fan sing sing manung da gi Gepelina ikhang khangau dana chatlauna suddenly I love you na palang hai de ba mayam mangda ado mase ignore to thamam gadra mayam mangna thin ngam gadra aduga nangi paukhum je kamai piram gani the saying na fan putting mot loimot nushi haidi moina nei support to diri se do moi mara de ga igonda haidi propose to by yaura ta de ai thina nga moi ai kai no haidi like ai bo nushi biraga mi duna so igonda propose to bira ni bai nushi ba fa ai ado ai the saying hai ga de ai oina ai di kana to ga da bane nungai ba ko ka da bane ai so nushi bira mi lai se ko na ado thina di so nga moi do ya ba da di situation mi de makha pole adi situation dagi makha pole ba ado Gepelina ne ko khogi hujik album gumba chatpadana yam thina nungai ta ba timing ga di yaw gi ba yaw bra album or film or yam thina frak ta yaw de ta sei na hai ga di album chapada nungai ta ba kung cha ba hai ga di kung cha ba thina hai ga di sum lai na ching ma da kuma chatpada lambi nungai ta bumba dai di weather nungai ta bumba chatura ga nong tu dana shooting ta ba ya da wi hala ko sim am yaw pre ba tu ma tum cha da ba sing du dagi hena nungai ta ba de te ba okay aduga ne khoi gi hujik kano dagi chan dagi khangning ba ade mingon da khara suggestion na ham pam ba ko pam se ahan bada khoi gi hujik khalai ba khoi teenagers years to myam lai le young boy su myam lai ba si marak sida makhoi ni nisha cha ba sing myam yawi ba ne ba yan ta bra ai gi akhoi ne hujik oi ba mong sida khoi gi nisha cha ba myam lai ne ba ko adagi nisha cha sa cha ga usin ba teenager years sing adagi young boy sing je hujik lam sa na usin ba rom da loi mak na te ko khara lai se makhoi da nisha cha ba sing je kari haining ba lai ge problem se ado hojikti mayam su loina gyan ta ne do bu lai da bani ate mayam lai sa sna ra ngau ba kuspa mayam lai do ai mo ta ai na hai jani ma moi da haining ni sidi ni sha ja ba sing stop piro aduga nungai na punsi se yam na ten ba punsi ne aduna ni sa cha da bida mai pa ka aduga friends mayam ga dum loina da na nushina gyan ta na nungai na lai ko ai mo ni sa sa ra ga nungai ba na ting ha ki nungai ni su
ꯇꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗꯅ ꯍꯥꯏ ꯇꯨꯡꯒꯤ ꯈꯜꯂꯒ ꯇꯣꯛꯄꯤꯔꯣ ꯉꯁꯤ ꯐꯖꯅ ꯃꯁꯥ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯁꯤ ꯍꯥꯏꯖꯒꯦ ꯑꯁ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯌꯥꯝ ꯑꯩ ꯃꯒꯨꯟ ꯂꯣꯏꯅ ꯂꯩꯌꯦ ꯑꯗꯨꯒ FB ꯑꯗꯒꯤ Instagram ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟꯇꯤ ꯑꯗꯨꯝ ꯂꯥꯛꯑꯝꯒꯅꯤ ꯆꯨꯝꯃꯤꯀꯣ ꯍꯦꯇꯔꯁ ꯍꯥꯏꯇꯥꯔꯦ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯔꯔꯣꯏꯒꯦ ꯍꯦꯇꯔꯁ ꯁꯤꯗꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯍꯪꯀꯣꯛ ꯑꯃ ꯌꯥꯎꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯏꯄꯥ ꯏꯄꯨꯒꯤ ꯂꯣꯟꯗ ꯍꯪꯀꯣꯛ ꯀꯥꯏꯅ ꯑꯗꯩ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯕ ꯑꯗꯣ ꯌꯥꯎꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯍꯦꯇꯔꯁꯤꯡꯁꯦ ꯍꯦꯀꯔꯁꯤꯡꯁꯦꯀꯣ ꯍꯦꯇꯔꯁ ꯇꯣꯏꯅ ꯊꯦꯡꯅꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯥꯏꯛ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯔꯒ ꯃꯣꯏꯗ ꯀꯥꯟꯅꯔꯤꯁꯦ ꯀꯩꯅꯣꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩ ꯍꯪꯅꯤꯡꯉꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯃꯣꯏ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯄꯣꯠ ꯑꯣꯏꯔꯤꯔꯥ ꯈꯪꯗꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯄꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯠꯇꯕ ꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏꯛ ꯐꯕ ꯅꯠꯇꯦ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯊꯥꯔꯛꯄ ꯃꯤꯒꯤ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗꯣ ꯃꯣꯏꯅ ꯍꯦꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯒꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯄꯥꯝꯅꯕꯗ FB ꯂꯩꯔꯦ WhatsApp ꯂꯩꯔꯦ Twitter ꯂꯩꯔꯦ Instagram ꯂꯩꯔꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯀꯣꯏꯁꯟꯗꯣ WhatsApp ꯄꯥꯝꯕ꯭ꯔꯥ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ Instagramꯁꯦ ꯄꯥꯝꯃꯦ Instagramꯒ WhatsAppꯀꯁꯦ ꯑꯗ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯄꯥꯏꯁꯤꯗꯤ ꯑꯩ ꯌꯨꯁ ꯇꯧꯗꯦ ꯐꯦꯁꯕꯨꯛꯀꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯁꯦ Instagramꯒ WhatsAppꯀ ꯈꯛꯅꯤ ꯑꯇꯩꯗꯤ ꯌꯨꯁ ꯇꯧꯗꯦ Twitterꯁꯨ ꯂꯩ ꯇꯥꯔꯁꯨ Twitterꯗ ꯍꯦꯟꯅ ꯑꯩꯅ ꯐꯣꯀꯁ ꯄꯤꯗꯦꯕ ꯍꯣꯏ Instagramꯗꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯒꯤ Instagram IDꯁꯦ ꯈꯪꯉꯦꯕꯀꯣ ꯈꯪꯉꯝꯗꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯗꯨꯝꯇꯪ ꯍꯥꯏꯌꯨꯅꯦ ꯚꯤꯌꯨꯋꯔꯁꯤꯡꯗ Gepelina ꯑꯗꯨꯝ ꯂꯩꯕꯅꯦ GEPE ꯍꯥꯏꯔꯒ ꯁ꯭ꯄꯦꯁ ꯂꯩꯕꯗꯣ ꯑꯩꯗꯤ ꯈꯪꯕꯅꯦ ꯑꯗꯨ ꯑꯦꯀꯥꯎꯟꯗꯣ ꯈꯛꯇꯅꯦ ꯑꯩ ꯄꯥꯏꯁꯦ ꯑꯇꯣꯞꯄ ꯄꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟ ꯉꯁꯤ ꯁꯨꯃꯥꯏꯅꯅꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯒꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯝꯕ ꯆꯦꯅꯦꯜꯅꯦ ꯑꯩꯒꯤꯗꯤ ꯖꯁ ꯐꯥꯒꯤ ꯇꯧꯕ ꯃꯤꯉꯣꯟꯗ ꯐꯟ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯁꯨꯝꯕ ꯈꯛꯇꯅꯦꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅꯒ ꯏꯆꯝ ꯆꯝꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯒ ꯆꯟꯅ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯅꯪ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯨꯁꯨ ꯄꯨꯔꯥ ꯃꯪꯐꯥꯎꯅꯕ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗꯒꯤ ꯑꯃꯇꯪ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯍꯧꯒꯦ ꯂꯥꯁ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁ ꯑꯒꯦꯟꯁ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯁꯤꯁꯦ ꯂꯣꯛꯗꯥꯎꯟ ꯑꯣꯏꯔꯛꯄꯒꯤꯔꯥ ꯈꯪꯗꯦ ꯅꯨꯄꯤꯗ ꯆꯠꯊꯔꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯛꯑꯦꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯔꯦꯠꯇꯨꯗꯒꯤ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯂꯥꯏꯛ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯁꯤ ꯃꯁꯥ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯣꯜꯂꯦꯁꯤ ꯑꯗꯨꯝ ꯈꯪꯉ ꯂꯩꯔꯕꯅꯦ ꯑꯗꯨꯒꯤ ꯈꯪꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯊꯦꯡꯅꯁꯦ ꯑꯩ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯦ ꯃꯇꯨꯡ ꯊꯣꯛꯇꯅꯕꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣꯅ ꯑꯣꯏꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯕꯒꯤ ꯇꯥꯏꯞꯇꯁꯨ ꯑꯃ ꯑꯗꯨꯝ ꯐꯥꯎꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯇꯥꯔꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯐꯥꯎꯖꯕꯗꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯕꯒꯨꯝꯕ ꯀꯦꯁꯁꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯖꯔꯒꯗꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯐꯖꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯗꯣꯛꯅꯦ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯍꯧꯕꯗ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯩꯗ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦꯕ ꯒꯦꯄꯦꯁꯦ ꯑꯩꯅ ꯀꯨꯏꯔꯦ ꯑꯩꯒꯤ ꯄꯨꯔꯥ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦ ꯄꯨꯔꯥ ꯗ꯭ꯔꯤꯝ ꯒꯔꯜꯅꯦ ꯅꯪꯁꯦ ꯀꯩꯅꯣꯗꯤ ꯑꯩ 2000 ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯐꯖꯕ ꯏꯁꯩꯁꯦ ꯑꯣꯏꯔꯝꯗꯕ ꯌꯥꯏꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯍꯥꯏꯍꯟꯅꯤꯡꯉꯤꯅ ꯆꯟꯅ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯖꯁ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯐꯖꯩ ꯌꯥꯝ ꯊꯤ ꯐꯖꯩ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯐꯖꯩꯅ ꯈꯟꯈꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯇꯧꯕ ꯏꯁꯩꯗꯣ ꯑꯩ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯔꯥ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯨꯝꯕ ꯑꯗꯨꯝ ꯂꯥꯏꯚ ꯆꯠꯄꯅꯤ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯀ꯭ꯔꯁꯁꯦ ꯀꯅꯥꯅꯣ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯅꯤ ꯒꯦꯄꯦꯂꯤꯅꯥꯅꯤ ꯑꯗꯨꯝ ꯉꯁꯤ
ai nang sumaina wari sanai khangbada ai viewersingna adum comment na adum thengnarani ba ko ai di kamai to wari sanai no ko ni no to ba to yarakani ba aduga amtanga hange ko yare losalase koi gi kaino je aduga aina koi gi kaino koi gi channel dagi Gepeda am hanging ba yam maru oi ba akoi sumaina ngasi aina Gepeda ga wai saba dagi tingtong gi dagi sumaina wai sana phang ba je Gepeda kai phauge kamai to gi ngasai wari sai se kari kamba reaction dai ge ai wa khal da hai di sumaina channel like tingtong gi di da yam mai khang na ai khang pot da ai hana yang bai ge channel ai gi channel hana yang bra ba ha ai gi channel jena hana yang bra ba ai hana da yeng ai dom yeng ai like kind of park da mi want to prank to ba do ba ai mai ba ai sai ma di pa na lai ke na hi thank you ingonda kana si channel na gi channel sa ingonda suggest or tu da ra ba na ya mama da adun no te si yeng ki ba ne ai subscribe to we na ai thank you yam thara oi yang na nungai po ai ingonda so hai like song channel da ya ra ga me am so interact to ba ma te ka ma ingonda kai power duga like ingonda u han dei sai ingonda gi su ingonda siam nungai pa se duga ngasi da gi so hena subscriber yam ba hena chao ba me am na khang na ba channel la mo so na nai na wish to thank you yam thara oi kamai na ai explain to doi no khang dre anom tor yam nungai ado akoi gi covid che komdagra di direct phaminara kanda interact to bogi timing amas loja ge viewersing gi dum haida ani direct una ro kholo na ado Gepegi ko tanja yengaga amuka unagi se ngasina roi benate ado mayam da su Gepegi loina na ngak chahi ge ado Gepeju yam nungai re ngasi smaina ge wai sana ba phang bose matung dam chance phang tar ga di am ko ri sa se ado ai phone ni thamning de dum wari shaning ge ba thank you yam harawe doi tar di ai phone che amuk tham jarage thank you so much bye hi thank you bye ha ya ama haram du di thank you thamage ko de okay samngai kamai hai dino ai do mi haidi ne kaino ne khoi gi kanagumba amda haina ba lei pamjaba nungsiba ngaujaba isi loi lei ne ba adaida aina jam ngaujaba aina yam pamjaba dei aina ga nungsi ai koina ge lei du just like ko pamjaru ngaujaru do khatane just fan moina adu ngasi sumaina direct wari chanaraga ai ga maga unarakan da wai sa jidi yam nungai yam harau phoi ngon da so dei si mayam si seng na ga di ai tingtong support to biriba ai subscribers sing ai viewers sing ne aduga yam nungai aduga ngasi gi video sigi credit hai ga de ai so masai intro da sumami panjagra bani koi yamba lemba costume designer ne koi ai khun thangna da leiba ai yamba sina pau phungna biraga admaina tawkhibani yam nungai ngasi swaina wai sanai se do ngasi gi video se yam nungai boi taraga di like to biramu share to biramu to ba hojik po subscribe to dorega di subscribe to biramu aduga mathangda kana karamba celebrities adi heroine oigera hero oigera sumaina wari sabagi tanja logi hai losige hai do mayam haibiro ngasi ga ni mayam dagi kaina no ya thang ni jari